Mẹ ngài sẽ ở thấy mẹ ông sủi xí ở thấy mẹ ông sủi à xem biết thân na giờ ở thấy mà cu happy ở thấy khut cháu mà tu mẹ ông lấy ra xí xí ra ngao mà cha lấy ra thì thùng đôi đi bao co sinh đôi là thùng anh đi đôi đi mẹ ông hình mình xí ai ở thấy biết thế mà nó đi khô mẹ ai sủi ra cái isa đi biết mà rồi nó opinion tao gì không ngâm được cặp gì không có gì on thôi tao ông có qua đi tao mà sủi ra cái cô cô barang mo po nida ako baca barang mo ida khôi thabak suri ba suna kan dago na mayang kai suya mai thabak subagi ko na mama na oin thongani ai di bhamon da sengdok tri bani na thongba yadre ba ko angang ko ko ra ko sengdok paina le ya ba ko sengdok ko do sengdok tri bani na ai di thongba yada bani na ni hijang su ba ko pa se yawi reนี่แม่จริงสิก็ขมายทงแกนะไอ้ซาซาดรีใช่ไหมนะอ๋อทวีก็งามาซาก็ทงว่าเสียซาซาดรีบะอ๋อทวีจะขุดจ้ามากู้กับเงาไอ้สวยละกันแบบตัวนี้ภาษาไหนยังขลาแกก็ไหมครับตัวนี้แม่มีนะสิบล็อกเสียภาษาไหนยังสิเคยมาจากนั้นมารู้แล้วมาอุปโภคเที่ยงนะให้ตัวนี้มาเสียหาจิกว่ามังคับซ้ำเจ้คาทางกันแล้วก็เนี่ยอุปกันเนี่ยกับอยู่ทัดกปะจ่าเดียบงานเนี่ยสานรีทัดกปะยาเดียบว่าที่อุปกันเนี่ยมาทับกันนั่นเสร็จแล้วลงทุกว่าให้แต่ละกับเปียบอกว่าเดี๋ยวนะไอ้ยี่มังน้อยทำเนี่ยมันน่าจะว่าแต่ก็จะตายสานปีสิใครจะตัวใช่ปะอิสว้าวเลยมาตับให้ด้วยนี่มันนู้จับริสิตัวนู้ภาษาตัวข้าบ้ามาเอาทวีไม่อ้ำสวยจุดเริ่มเนาะตัวชมให้เด้คุยจ้าเดียให้เด้ป้ามาสักป้ากูว่านะป้าให้ตัวรู้สิวะทำอะไรไม่ได้ชวนใครแต่ละเลยมาตัวเฉยคนนั้นจะไม่มีว่านะโอ้ยนะเสียsisu sorak to ni sisu ngai sisu nari nga ma chana siga le puthi muka nga kai kra loi mix jaw re siga khoi ma cha chanaram nu nang ma thabak su ge ko siga se awa thabi me am sorak to ni si sing je ni me am soi ba lo ga uchara ge ka ba oh ware mama pam ge kai ba mana ada video lo bodo khang brana na mana lo wi ba kwa ka munu gi video lo ni ma mana se man ta ra ga kho se soi ba ga loi je dri se ye se kai no nya kai no ne sẽ sao có thùng tôi nhiều bà mình bắn ra mà lấy u đó bắn ra rồi xin nó phô rồi mà em lấy cái đó là cooker tôi có bật vào ngâm mà rồi xin nó ta đến cái này đâu không được thùng nó có là cái thùng như tôi giảm này và thay một chút này thôi này đi ta ra thì đi cái này thì ở đâu không nóng vào cái này thì thôi cái làm mà đi cục vào cái thì nó ngâm mà rồi rồi ba khơi sữa chắc thùng itu ni yam jami mystery su kai su mayang ku thabak su mayam yaw bani na mi tara hum dui thong to dio cooker lo oi ra di bar kam lai ra ni na to sha homa sa tum na nei tum de ba se hoji bhawa ma ka mai thong no jing sla ba hong thong se mai da ka nam thu thok to long kong ga ku chao om ni u ga se sing ji ku chao ma
ꯑꯩꯈꯣꯏ ꯃꯆꯥ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯀꯞꯄꯤꯕ ꯈꯪꯉꯕ ꯍꯤꯟꯖꯥꯡꯁꯦ ꯁꯣꯏꯕꯗꯤ ꯂꯣꯏꯍꯧꯔꯦ ꯑꯗꯣ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯊꯣꯡꯖꯔꯅꯤ ꯃꯃꯥꯅ ꯀꯣ ꯃꯆꯥꯁꯦ ꯇꯨꯝꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯨꯝꯕꯁꯨ ꯇꯨꯝꯗꯦꯕ ꯀꯞꯄꯤ ꯃꯊꯟ ꯊꯥꯗꯣꯛꯑꯒ ꯑꯗꯨꯅ ꯑꯉꯥꯡ ꯆꯦꯟꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕꯖꯥꯠꯅꯤ ꯊꯕꯛꯇꯤ ꯁꯨꯐꯝ ꯈꯪꯗꯕ ꯑꯩ ꯂꯣꯏꯁꯤꯟꯒꯗꯕ ꯈꯣꯠꯆꯟꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯀꯣ ꯀꯃꯨꯟꯅ ꯃꯨꯟꯅ ꯑꯗꯨꯗꯤ ꯕꯥꯃꯣꯟꯒ ꯊꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯒ ꯆꯥꯔꯒꯁꯨ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯃꯥ ꯆꯦꯅꯦꯜꯗ ꯑꯅꯧꯕ ꯆꯪꯉꯛꯏꯕ ꯅꯤꯅꯦ ꯃꯥꯃꯣ ꯚꯤꯌꯔꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯂꯣꯏꯅ ꯉꯝꯕꯤꯌꯨ ꯑꯩ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯃꯣꯏ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯍꯥꯏꯅ ꯃꯣꯏ ꯆꯥꯛ ꯆꯥꯅꯔꯤ ꯃꯥꯜꯂꯦ ꯊꯪꯅꯩꯌꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯃꯥꯒꯤ ꯃꯆꯦꯅꯦꯕ ꯍꯦꯛ ꯃꯆꯦꯅꯦꯕ ꯃꯆꯤ ꯃꯅꯥꯎꯅꯦꯕ ꯁꯤꯁꯦ ꯕꯥꯔꯤ ꯑꯃꯇ ꯂꯩꯃꯤꯟꯅꯩꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯡ ꯀꯩꯌꯣ ꯂꯣꯏ ꯄꯨꯜꯂꯤ ꯂꯥꯛꯑꯣ ꯃꯣꯏꯗ ꯆꯠꯂꯒ ꯌꯦꯡꯍꯜꯂꯨꯁꯤ ꯑꯩꯈꯣꯏ ꯄꯟꯊꯧꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯄꯟꯊꯧꯒꯤ ꯐꯣꯇꯣꯁꯦꯀꯣ ꯑꯩꯅ ꯍꯥꯟꯅ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯆꯠꯄꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯣꯞꯄꯣꯒꯤ ꯐꯣꯟ ꯄꯥꯏꯔꯝꯃꯦꯕ ꯑꯗꯨꯒꯩꯗꯣ ꯅꯝꯕꯤꯈꯤꯕ ꯐꯣꯇꯣꯅꯤ ꯃꯌꯦꯛꯁꯨ ꯌꯥꯝꯅ ꯁꯦꯡꯉꯤ ꯅꯨꯡꯁꯤꯕ ꯎꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯂꯥꯛꯑꯦ ꯄꯟꯊꯧꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯤꯌꯦꯕ ꯄꯟꯊꯧ ꯁꯦ ꯌꯥꯝ ꯃꯁꯥ ꯌꯥꯝ ꯅꯥꯟꯖꯕ ꯃꯤꯅꯦꯕ ꯁꯦ ꯈꯪꯉꯕ ꯇꯞꯆꯕ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯟꯖꯕ ꯃꯤꯅꯦꯕ ꯁꯦ ꯑꯩꯅ ꯐꯖꯅ ꯐꯣꯇꯣ ꯅꯝꯕꯤꯍꯧꯕꯅꯦꯕ ꯁꯦ ꯆꯤꯡꯊꯣꯛꯑꯒ ꯑꯣ ꯁꯤꯁꯦ ꯆꯥ ꯀꯩꯀꯥ ꯊꯥꯔꯝꯃꯤ ꯅꯨꯡꯇꯤꯒꯤ ꯆꯥ ꯊꯛꯄ ꯆꯥ ꯏꯁꯤꯡ ꯀꯩꯀꯥ ꯀꯠꯄꯤꯕꯅꯦꯕ ꯃꯣꯏ ꯊꯥꯔꯒ ꯀꯣ ꯄꯨꯄꯨꯆꯧ ꯖꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯃꯥꯒꯤ ꯕꯦꯒ ꯃꯆꯥꯗꯨꯒ ꯐꯖꯅ ꯌꯥꯎꯔꯝꯃꯤ ꯑꯅꯤ ꯑꯍꯨꯝꯅꯤ ꯒꯥꯔꯤꯒ ꯌꯦꯡꯉꯗꯅ ꯍꯣꯏ ꯃꯈꯣꯡ ꯌꯥꯎꯗꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯍꯨꯝ ꯂꯩꯔꯝꯃꯤꯅꯦ ꯑꯍꯨꯝꯗꯣ ꯁꯤꯅ ꯐꯖꯔꯦꯅ ꯃꯣꯏꯅ ꯄꯨꯅꯤ ꯁꯤꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯥꯎꯕ ꯍꯣꯏꯅꯦ ꯀꯩꯅꯣꯗꯤ ꯕꯥꯔꯣꯒꯤꯗꯤ ꯀꯔꯤꯝ ꯀꯜꯂꯔꯣꯏꯗ꯭ꯔꯣ ꯑꯌꯨꯛꯇꯔꯣ ꯀꯠꯇꯣꯏꯁꯦ ꯆꯥꯗꯅꯤ ꯑꯣ ꯆꯥꯗꯨꯁꯨ ꯊꯨꯝꯒꯤ ꯆꯥꯗ ꯍꯧ ꯋꯥꯅꯤ ꯃꯅꯤ ꯊꯨꯝꯒꯤ ꯆꯥ ꯄꯥꯝꯖꯕꯅꯤꯅ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯨ ꯆꯥꯅ ꯄꯥꯝꯕ ꯍꯦꯜꯂꯤꯅ ꯃꯥꯗꯤ ꯑꯊꯨꯝꯕ ꯆꯥꯔꯁꯨ ꯑꯣ ꯃꯅꯨ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯅꯤꯅ ꯇꯧꯔꯤꯅꯦꯕ ꯃꯥꯏꯗꯣ ꯄꯩꯁꯥꯒꯗꯣ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦ ꯑꯩ ꯉꯥ ꯂꯩꯕꯤꯔꯒꯦ ꯅꯪ ꯄꯩꯁꯥꯗꯣ ꯄꯤꯌꯨ ꯍꯥꯏꯔ ꯑꯗꯨꯝ ꯏꯃꯨꯡ ꯃꯥꯡꯒꯣꯟꯕꯨꯗꯤ ꯆꯠꯂꯤꯗꯅ ꯑꯩꯅ ꯄꯩꯁꯥꯁꯦ ꯄꯤꯅꯤꯡꯉꯤꯗꯅ ꯄꯩꯁꯥꯗꯣ ꯄꯤꯅꯤꯡꯗ꯭ꯔꯤꯕ ꯑꯗꯒꯤꯅꯦ ꯅꯪ ꯇꯥꯗꯣ ꯃꯤꯗꯣ ꯍꯥꯏꯕꯤꯔꯨꯕꯗ ꯃꯅꯤꯅꯦ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯀꯥꯏꯕꯗꯣ ꯎꯕꯗꯨꯒꯅꯦ ꯆꯥꯝꯆꯠꯄꯤ ꯄꯤꯔꯝꯃꯤꯖꯥꯠꯅꯤ ꯆꯥꯝꯆꯠꯄꯤꯅ ꯑꯩꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕꯗꯣ ꯑꯆꯧꯕꯗꯣ ꯑꯆꯧꯕꯗꯣ ꯉꯧꯔꯣ ꯉꯧꯕ ꯍꯥꯏꯁꯦ ꯁꯨꯝ ꯌꯥꯝꯃꯤꯅꯦ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗꯁꯨ ꯆꯥꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯄꯤꯈꯔꯦ ꯆꯥꯝꯆꯠꯄꯤꯁꯦ ꯄꯣꯠꯇ ꯄꯤꯕ ꯑꯗꯩ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯒꯁꯦ ꯄꯥꯝꯃꯤꯗꯣ ꯄꯥꯐꯤꯟꯗꯣ ꯂꯩꯔꯛꯎ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯄꯥꯔꯐ꯭ꯌꯨꯝ ꯂꯩꯔꯛꯎ ꯍꯥꯏꯕ ꯅꯉꯣꯟꯗ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯂꯨꯄꯥ 50-90 ꯄꯤꯕ ꯑꯣꯏ ꯃꯥꯅ ꯑꯩꯅꯅꯦ ꯄꯤꯔꯛꯎ ꯂꯨꯄꯥ 100ꯗꯣ ꯄꯤꯔꯛꯎ ꯍꯥꯏꯕ ꯂꯩꯕꯤꯔꯛꯀꯦ ꯑꯗꯨꯗꯤ ꯄꯤꯗꯣꯏꯅꯤ ꯃꯥ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯅꯅꯦ ꯀꯔꯤ 100ꯅ ꯑꯣꯏ ꯍꯥꯏ ꯃꯥ ꯈꯪꯉꯤꯕ ꯃꯥ ꯈꯪꯉꯤꯕ ꯑꯩꯗꯤ ꯈꯪꯖꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ 50-90ꯅ ꯑꯗꯨꯝ ꯐꯪꯕ ꯑꯣꯏꯅꯤꯡꯉꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯛꯀꯦ ꯍꯥꯏꯗꯅ 100ꯅ ꯐꯪꯉꯣꯏ ꯍꯥꯏ ꯃꯥ ꯍꯥꯏ 100 ꯄꯤꯔꯁꯤꯅꯦ ꯑꯩꯅꯅꯦ ꯐꯪꯉꯅꯤ 100ꯇꯪ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯅ 100 ꯄꯨꯔ ꯆꯠꯄꯤꯔꯦ ꯈꯪꯕ꯭ꯔꯥ ꯕꯖꯥꯔ ꯌꯧꯔꯒꯗꯤꯅꯦ 100 ꯍꯦꯟꯕ ꯑꯃꯇ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯀꯩꯅꯣꯅ ꯀꯨꯟꯖꯇꯤꯅꯅꯦ ꯀꯨꯟꯖꯇꯤ ꯅꯪ ꯇꯥꯗꯣꯅ ꯁꯨꯃꯥꯏ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯀꯗꯥꯏ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯖꯗꯦ ꯃꯅꯝ ꯅꯨꯡꯁꯤ ꯃꯥꯅ ꯑꯩ ꯂꯩꯕꯤꯔꯨꯒꯦ ꯀꯗꯥꯏ ꯍꯥꯏꯅ ꯁꯣꯔꯣꯂꯥꯗꯒꯤ ꯁꯣꯔꯣꯂꯥ ꯅꯠꯇꯦ ꯃꯊꯛꯂꯣꯝꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕꯗꯣ ꯑꯗꯨꯒ ꯂꯩ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯍꯪꯕꯗꯅꯦ 100 ꯍꯦꯟꯕ ꯑꯃꯇ ꯑꯣꯏꯔꯦꯅꯦ ꯍꯥꯏꯔꯣ ꯑꯩꯅꯗꯤ 100ꯗꯨꯅ ꯂꯦꯡꯕꯅ ꯑꯩꯅ ꯄꯨꯔꯛꯏꯕ ꯑꯗꯩ ꯑꯩꯅ ꯑꯗꯨꯏꯁꯨ ꯍꯥꯞꯄꯛꯎ ꯍꯦꯜꯂꯁꯨ ꯍꯥꯞꯄꯛꯎ ꯍꯥꯏꯗꯅꯅꯦ 100 ꯈꯛ ꯄꯤꯈ꯭ꯔꯦꯕ ꯑꯗꯣ ꯃꯥ ꯍꯥꯏꯕ 100 ꯄꯤꯕꯅꯦ ꯑꯩꯅ ꯁꯨꯛ ꯁꯥꯡꯕ ꯑꯃꯈꯛ ꯄꯨꯔꯛꯑꯦꯕ ꯁꯨꯛ ꯆꯥꯎꯕ ꯑꯃꯈꯛ
ꯑꯣꯏꯃ ꯃꯁꯤꯅꯅꯦ ꯃꯥꯅ ꯀꯥꯞꯈꯤꯕꯁꯤꯅꯅꯦ ꯄꯦꯟꯆꯥꯁꯤꯅꯅꯦ ꯆꯩꯕꯤꯕꯁꯤꯅꯅꯦ ꯃꯅꯝꯅ ꯂꯩꯖꯥꯗ꯭ꯔꯦ ꯆꯪꯖꯥꯗ꯭ꯔꯦꯅ ꯁꯤꯅꯅꯦ ꯃꯤ ꯎꯗ꯭ꯔꯤꯉꯩꯁꯤꯅꯦ ꯐꯤꯁ ꯃꯥꯒꯤ ꯐꯃꯨꯡꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤ ꯈꯪꯕ꯭ꯔꯥ ꯃꯤ ꯇꯨꯡꯈ꯭ꯔꯁꯨꯅꯦ ꯀꯥꯞꯄꯤ ꯈꯪꯉꯤ ꯃꯅꯝꯗꯤ ꯏꯃꯨꯡꯁꯦ ꯋꯥ ꯂꯥꯎꯔꯦ ꯅꯝꯊꯤꯔꯅꯤ ꯇꯧꯏꯅꯤ ꯃꯥꯏꯗꯣ ꯄꯦꯝꯆꯥꯁꯤꯅꯅꯦ ꯆꯩꯕꯅ ꯀꯩꯅꯣꯅꯦ ꯂꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯅꯦ ꯈꯪꯉꯕ ꯃꯅꯝꯗꯣ ꯅꯝꯊꯤꯌꯦ ꯍꯥꯏꯖꯔꯤꯕꯅꯦ ꯃꯅꯝꯅ ꯗꯨꯛ ꯌꯥꯝ ꯀꯥꯞꯁꯟꯕ꯭ꯔꯥ ꯄꯄꯥ ꯗꯨꯛ ꯌꯥꯝ ꯀꯥꯞꯁꯟꯕ꯭ꯔꯥ ꯍꯥꯏꯅꯅꯦ ꯐꯤꯁ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯕꯨꯗꯤ ꯊꯣꯛꯏ ꯉꯝꯗꯦ ꯀꯧꯕꯁꯦ ꯍꯥꯏꯗꯕ ꯃꯊꯤ ꯐꯥꯏꯅꯤꯡꯉꯦ ꯑꯩꯅ ꯂꯦꯇꯤꯟꯗꯨꯒ ꯋꯥ ꯑꯀꯟꯕ ꯑꯃ ꯐꯝꯃꯒ ꯌꯥꯟꯅꯕ ꯍꯥꯏꯅ ꯇꯨꯅꯦ ꯍꯥꯏꯅꯅꯦ ꯄꯨꯟꯕꯤꯔꯤꯕ ꯏꯕꯥꯅꯤꯅꯦ ꯁꯣꯟꯗ ꯑꯃ ꯆꯞꯄꯦ ꯁꯣꯟꯗ ꯑꯃ ꯆꯞꯄꯦ ꯑꯗꯨꯒꯅꯦ ꯆꯠꯍꯜꯂꯤꯕ ꯃꯊꯤ ꯐꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯒ ꯆꯠꯂꯤꯕꯅꯦ ꯂꯦꯇꯤꯟꯗꯅꯦ ꯑꯗꯨꯅꯦ ꯍꯟꯗꯛꯀꯤ ꯅꯥꯕꯁꯦ ꯈꯔ ꯐꯒꯠꯂꯛꯑꯒꯔꯣ ꯑꯍꯥꯟꯕꯩꯗꯨꯒ ꯍꯟꯗꯛꯀꯤ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗꯦ ꯊꯥꯡꯉꯒ ꯄꯨꯔꯤꯅꯦ ꯁꯤꯂꯣꯡꯗꯒ ꯄꯨꯔꯤꯗꯣ ꯐꯅꯤꯡꯉꯤꯕ ꯃꯥꯅ ꯐꯨꯔꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯔꯤꯅꯤ ꯍꯥꯞꯆꯜꯂꯤꯕ ꯑꯍꯟꯕꯗꯨꯁꯨ ꯍꯥꯞꯆꯜꯂꯣ ꯍꯥꯏꯅ ꯍꯥꯞꯆꯜꯂꯦ ꯁꯨꯝ ꯌꯥꯝ ꯄꯨꯆꯠꯂꯤꯅꯤꯅꯦ ꯑꯩꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯗꯣꯏ ꯃꯅꯤꯅꯦ ꯐꯗꯣꯏ ꯃꯥꯜꯂꯦ ꯑꯗꯩ ꯃꯥꯒꯤ ꯘꯔꯤꯅꯦ ꯁꯅꯥ ꯃꯆꯨꯒꯤ ꯑꯃꯈꯛ ꯂꯩ ꯈꯪꯉꯤꯅꯦ ꯁꯅꯥ ꯃꯆꯨꯒꯤꯗꯣ ꯅꯅꯥꯅꯒ ꯁꯤꯔꯤꯅꯤꯅꯦ ꯂꯨꯍꯣꯡꯕꯗ ꯋꯥꯏꯔꯒ ꯁꯤꯕꯗꯣ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯕꯦꯇ꯭ꯔꯤꯅ ꯆꯠꯂꯤ ꯃꯥꯅꯦ ꯕꯦꯇ꯭ꯔꯤꯅ ꯆꯠꯂꯤꯅꯦ ꯃꯥ ꯍꯥꯏꯕ ꯍꯥꯞꯆꯜꯂꯣꯏ ꯑꯥꯗ ꯁꯅꯥꯊꯣꯏꯗ ꯁꯦꯝꯍꯜꯂꯨꯅ ꯈꯪꯉꯤꯕ ꯅꯍꯥꯁꯨ ꯒꯥꯔꯤ ꯁꯤꯅꯤꯡꯉꯤꯅꯦ ꯑꯃ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗ ꯘꯔꯤꯁꯤꯗ ꯐꯝꯃꯤꯕ ꯃꯥꯅꯤ ꯑꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯦꯅꯦ ꯑꯗꯨꯒ ꯁꯦꯝꯗ꯭ꯔꯦ ꯑꯃꯨꯛ ꯄꯨ ꯂꯥꯛꯑꯦ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯄꯗ ꯂꯪꯁꯤꯟꯒꯔꯦ ꯄꯨꯊꯕꯗꯣ ꯌꯥꯎꯍꯟꯕ ꯍꯥꯏꯅ ꯑꯩꯅ ꯀꯩꯗꯧꯗꯣꯔꯤ ꯗꯤꯌꯣꯝꯅ ꯄꯥꯝꯖꯕꯗꯣ ꯄꯩꯁꯥꯒꯗꯣ ꯐꯅ ꯌꯥꯝꯅ ꯑꯩꯅ ꯇꯧꯍꯧꯗꯦ ꯂꯩꯇꯦꯍꯦ ꯅꯪꯒꯤ ꯔꯟꯖꯤꯠꯇꯣ ꯃꯌꯥꯝ ꯃꯆꯥꯁꯦ ꯇꯨꯝꯈꯔꯦꯕꯀꯣ ꯃꯥꯟꯗꯧ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯄꯟꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯉꯛꯏꯕ ꯍꯥꯏꯗꯤꯀꯣ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯉꯥꯏꯍꯥꯛꯁꯨ ꯀꯞꯊꯣꯛꯅꯔꯦ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯅꯤꯅꯀꯣ ꯄꯟꯊꯧꯅ ꯅꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯣ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ 5-6ꯅꯤ ꯋꯥꯠꯂꯤꯉꯩꯗꯅꯦ ꯌꯣꯡ ꯑꯃ ꯂꯥꯛꯏ ꯍꯥꯏꯌꯦ ꯁꯤꯗꯒꯤ ꯁꯝꯃꯒ ꯋꯥꯜꯂꯣꯅ ꯆꯠꯈꯤ ꯌꯥꯏ ꯑꯗꯨꯒꯤ ꯌꯣꯡꯗꯣ ꯆꯞ ꯃꯥꯟꯅꯕ ꯌꯣꯡ ꯄꯟꯊꯧꯅ ꯁꯤꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛꯀ ꯁꯝꯃ ꯆꯠꯈꯤ ꯌꯥꯏ ꯍꯥꯏꯕꯗꯤ ꯌꯣꯡꯅ ꯑꯗꯨꯝ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯦꯀꯣ ꯌꯣꯡꯅ ꯂꯧꯕ ꯂꯥꯛꯄꯒꯨꯝꯕꯅꯦꯅ ꯍꯥꯏꯅꯔꯤꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯔꯥꯠ ꯂꯣꯏꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯇꯥꯖꯔꯤꯑꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩ ꯃꯆꯥꯁꯤꯃꯨꯛ ꯇꯨꯝꯈꯔꯦ ꯑꯝꯇ ꯁꯨꯝꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯨꯔꯒꯦ ꯁꯣꯝꯗ ꯂꯣꯏꯁꯤꯟꯒꯗꯕ ꯃꯌꯥꯝ ꯖꯥꯝꯅ ꯂꯩ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯈꯪꯉꯕ ꯇꯧꯔꯤꯁꯦ ꯀꯩꯅꯣꯁꯦ ꯇꯨꯝꯖꯈ꯭ꯔꯦꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯤꯟꯖꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯃꯍꯥꯛ ꯁꯤꯡꯉꯝꯈꯤꯒꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯁꯤꯒ ꯂꯩꯔꯦ ꯑꯋꯥꯊꯕꯤ ꯉꯧꯔꯤ ꯎ ꯃꯣꯔꯣꯛꯁꯦ ꯀꯪꯍꯟꯗꯣꯏ ꯃꯥꯜꯂꯦ ꯆꯥꯛ ꯌꯥꯏꯈꯔꯦ ꯁꯤꯗ ꯍꯤꯟꯖꯥꯡ ꯁꯧꯔꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯨ ꯀꯟꯅ ꯇꯨꯝꯃꯦꯕ ꯍꯧꯗꯣꯡꯁꯤꯅ ꯈꯣꯡꯉꯤꯁꯦ ꯑꯩ ꯄꯨꯂꯞ ꯆꯥꯡꯒ ꯆꯥꯊꯣꯛꯑꯒꯦ ꯃꯃꯥꯅꯁꯨ ꯅꯥꯀꯟꯗ ꯆꯥꯈ꯭ꯔꯦ ꯃꯥ ꯉꯁꯥꯏ ꯊꯣꯡꯐꯝꯗꯨꯒꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯗꯤ ꯃꯨꯛꯕꯥꯡ ꯅꯠꯇꯦꯕꯁꯦ ꯑꯋꯥꯊꯕꯤꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯃꯌꯥꯝꯁꯨ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩ ꯎꯠꯆꯅꯤꯡꯕ ꯋꯥꯅꯤ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯖꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯔꯒꯁꯨ ꯍꯥꯏꯖꯔꯛꯑꯒꯦ ꯑꯁ ꯃꯤꯌꯥꯎꯁꯤꯅ ꯈꯣꯡꯕꯅ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯤꯀꯣ ꯉꯥꯏꯈꯣ ꯃꯤꯅꯤ ꯄꯤꯔꯒꯦꯁꯦ ꯃꯁꯤ ꯉꯥꯡꯁꯤꯅ ꯈꯣꯡꯕꯅ ꯂꯣꯏꯔꯦ ꯉꯥꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯗ ꯌꯥꯎꯔꯤ ꯃꯆꯥ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯧꯗꯣꯡꯁꯦꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯈꯤꯒꯦ ꯑꯩꯁꯨ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯄꯣꯞ ꯆꯥꯡꯒ ꯆꯥꯊꯣꯛꯑꯒꯦ ꯈꯤꯇꯪ ꯆꯥꯔꯒ ꯍꯥꯏꯔꯝꯃꯒꯦ ꯃꯌꯥꯝꯗ ꯍꯥꯎꯔꯤꯔꯥ ꯍꯥꯎꯇ꯭ꯔꯦ ꯍꯥꯏꯗꯣ ꯀꯩꯒꯤ ꯍꯥꯎꯔ ꯌꯥꯝ ꯍꯥꯎꯕꯗꯤ ꯃꯃꯥꯅ ꯊꯣꯡꯕꯁꯦ ꯑꯍꯟꯅ ꯊꯣꯡꯕ ꯍꯥꯏꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯍꯥꯎꯏꯗ ꯏꯁꯀ꯭ꯋꯥꯁꯀ ꯊꯣꯡꯕꯩ ꯇꯥꯏꯞꯇ ꯑꯣꯏꯌꯦꯕ ꯏꯁꯀ꯭ꯋꯥꯁꯀ ꯊꯣꯡꯕ ꯆꯥꯕꯗꯤ ꯃꯌꯥꯝ ꯆꯥꯔꯦꯗ ꯏꯔꯣꯝꯕ ꯑꯃ ꯎꯂꯤꯒ ꯑꯂꯨꯒ ꯏꯔꯣꯝꯕ ꯇꯦꯡꯅꯧ ꯈꯔ ꯍꯥꯞꯆꯤꯟꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯊꯨꯝ ꯈꯔ ꯆꯝꯒꯜꯂꯤ ꯊꯨꯝꯁꯨ ꯈꯤꯇꯪ ꯆꯥꯒꯦ ꯊꯨꯝ ꯆꯥꯕꯗꯤ ꯐꯠꯇꯦ ꯍꯩꯅꯕꯤ ꯊꯝꯒꯅꯨ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯈ꯭ꯔꯕꯅꯤ ꯍꯩꯅꯔꯦ
ꯉꯥ ꯃꯉꯣꯟꯗ ꯍꯥꯞꯄꯤꯔꯒꯦ ꯉꯁꯥꯏ ꯉꯥ ꯃꯆꯥ ꯃꯆꯥꯗꯨꯅꯦ ꯉꯧ ꯈꯔ ꯀꯨꯞꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯌꯥꯎꯔꯝꯃꯔꯣꯏꯕ ꯃꯩ ꯊꯣꯡꯕ ꯍꯥꯏꯁꯦ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯤꯀꯣ ꯒꯦꯁꯀꯗꯤ ꯃꯥꯟꯅꯗꯦꯀꯣ ꯑꯩꯗꯤ ꯃꯩꯗ ꯊꯣꯡꯉꯒ ꯑꯝꯇ ꯏꯔꯣꯜꯂꯒ ꯆꯥꯅꯤꯡꯉꯤꯕꯅꯦ ꯉꯥꯔꯤꯒ ꯂꯧꯔꯒ ꯃꯌꯥꯝ ꯆꯥꯡꯅ ꯆꯥꯛ ꯁꯥꯔꯤꯕ ꯏꯟꯖꯥꯡ ꯆꯥꯕꯒ 이짠 ꯂꯥꯛꯇ꯭ꯔꯤ ꯐꯣꯟ ꯇꯧꯕ ꯊꯥꯡꯒꯠꯇꯦ ꯅꯪ ꯆꯥꯔꯦ 이짠ꯅꯨꯄꯤ ꯇꯨꯝꯃꯦꯕ ꯑꯗꯨꯅ ꯇꯥꯅꯕ ꯑꯩꯅ ꯁꯤ ꯐꯝꯃꯤꯅꯦꯕ ꯑꯩꯁꯦ ꯂꯩꯕꯅꯤ ꯑꯅꯤ ꯂꯩꯕꯅꯤ ꯃꯇꯔ ꯍꯥꯏ ꯑꯁꯤꯡꯕ ꯄꯨꯔꯛꯄꯅꯤ ꯆꯥꯏꯅꯥ ꯀꯣꯠꯇ ꯂꯩꯍꯧꯔꯤꯗꯣ 이거는 하우. 이러면 하우. 아니, 통을 짜고 짜. 이거 아니야. 너라가 나미 두가 안 놓는 거지. 뭐해 하우 하면 돼. 거기 많이 됐다고. 잠깐만. 와야 그 비자 일. ꯑꯩꯅꯅꯦ ꯀꯣꯟ ꯐꯦꯡꯉꯤꯉꯩꯗꯅꯦ ꯃꯉꯥ ꯂꯩꯕꯤꯁꯦ ꯀꯞꯄꯛꯏꯕ ꯋꯥ ꯀꯞꯄꯤꯕ ꯕꯕꯣꯛꯁꯨ ꯂꯧꯕꯨꯛꯀ ꯆꯠꯈ꯭ꯔꯦꯗꯣ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯉꯤꯉꯩꯗꯅꯦ ꯏꯆꯥꯁꯦ ꯋꯥ ꯀꯞꯊꯣꯔꯛꯏ ꯍꯥꯏꯕ ꯅꯣꯏꯕꯣ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯀꯣꯏꯕ ꯆꯠꯂꯤꯑꯕ ꯈꯪꯉꯕ ꯄꯄꯥꯗꯤ ꯌꯨꯝꯗꯁꯨ ꯂꯩꯇꯦꯕ ꯃꯅꯨꯒꯤ ꯄꯄꯥꯁꯦ ꯈꯪꯉꯕ ꯃꯌꯥꯝ ꯂꯣꯏꯔꯦ অবস্থা খারাপ রে অবস্থা খারাপ রে ꯀꯣ ꯑꯩꯈꯣꯏ ꯃꯨꯟꯁꯦ ꯀꯞꯄꯛꯏ ꯃꯤꯅꯦꯁꯦ ꯃꯃꯥꯅ ꯅꯨꯡꯁꯤ ꯇꯧꯊꯣꯛꯄꯗ ꯐꯈ꯭ꯔꯤ ꯃꯤꯅꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯨꯁꯨ ꯊꯛꯈꯤꯒꯦꯀꯣ ꯑꯗꯨ ꯊꯛꯄ ꯂꯣꯏꯔ ꯑꯃꯨꯛꯀ ꯎꯅꯁꯤꯀꯣ ꯑꯃꯨꯛꯀ ꯎꯅꯁꯤꯀꯣ ꯍꯥꯏꯌꯣ ꯁꯤꯒ ꯍꯥꯏꯌꯣ ꯁꯤꯌꯣ ꯎꯅꯁꯤꯀꯣ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯂꯩꯔꯒ ꯎꯅꯁꯤꯀꯣ ꯑꯩꯈꯣꯏ ꯃꯉꯥꯂꯩꯕꯤꯒꯤ ꯃꯁꯝꯁꯦ ꯍꯧꯗꯦ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯃꯌꯥꯝ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯨꯁꯨ ꯊꯛꯆꯈꯤꯒꯦꯀꯣ ꯏꯆꯥ ꯊꯛꯈꯤꯗꯨꯁꯨ ꯊꯛꯈꯤꯒꯦ ꯏꯃꯥ ꯏꯕꯦꯝ ꯃꯈꯨꯝ ꯀꯣꯛꯁꯤꯜꯂꯤ ꯇꯧꯔꯝꯃꯤꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯗꯦꯂꯤ ꯑꯦꯟ ꯁꯤꯝꯄꯜ ꯕ꯭ꯂꯣꯒꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯁꯦ ꯃꯉꯥꯂꯩꯕꯤꯅꯦ ꯃꯥꯏ ꯅꯦꯝ ꯏꯁ ꯃꯉꯥꯂꯩꯕꯤ ꯏꯁ ꯇꯣꯡꯐꯔꯒ ꯇꯧꯖꯩꯁꯤ